ꯃꯊꯦꯜ ꯔꯦꯁꯤꯄꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯇꯔ ꯄꯅꯤꯔ ꯄꯨꯂꯥꯎ ꯊꯣꯡꯒꯦ ꯑꯗꯣ ꯃꯇꯔ ꯄꯅꯤꯔ ꯄꯨꯂꯥꯎꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯃꯇꯔꯅ ꯁꯦꯝꯕꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯍꯥꯎꯕ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯁ ꯃꯇꯔ ꯊꯣꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩ ꯃꯇꯔ ꯄꯅꯤꯔ ꯄꯨꯂꯥꯎꯁꯦ ꯁꯦꯝꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯔꯦꯁꯤꯄꯤ ꯑꯁꯤ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯗ ꯕꯥꯁꯃꯇꯤ ꯒ꯭ꯂꯥꯁ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯁꯤ ꯄꯇꯥꯟꯖꯂꯤ ꯕꯥꯁꯃꯇꯤ ꯔꯥꯏꯁꯇꯨꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯐ꯭ꯔꯦꯁ ꯃꯇꯔ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯒꯥꯖꯔ ꯑꯗꯨꯗꯒꯤ ꯄꯅꯤꯔꯁꯤꯁꯨ ꯐ꯭ꯔꯦꯁꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯑꯃ ꯑꯩꯅ ꯁꯣꯏꯔꯒ ꯊꯝꯂꯦ ꯑꯁꯤꯅ ꯁꯤꯡ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯍꯨꯝꯈꯛ ꯇꯦꯖꯕꯥꯠ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯑꯦꯂꯥꯏꯆꯤ ꯂꯣꯡ ꯒꯣꯜꯃꯣꯔꯤꯁ ꯑꯗꯨꯒ ꯗꯥꯜꯆꯤꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯖꯤꯔꯥ ꯈꯔ ꯑꯃ ꯂꯧꯔꯦ ꯃꯆꯜꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛ ꯆꯠꯂꯁꯤ ꯉꯁꯤ ꯑꯩꯅ ꯍꯧꯒꯗꯕ ꯄꯨꯂꯥꯎꯁꯦ ꯑꯁꯤꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯑꯁꯤꯗ ꯍꯧꯒꯗꯕꯅꯤ ꯔꯥꯏꯁ ꯀꯨꯀꯔꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯅꯩꯀꯣ ꯑꯗꯨꯅ ꯔꯥꯏꯁ ꯀꯨꯀꯔꯁꯤꯗ ꯍꯧꯕꯅ ꯌꯥꯝꯅꯁꯨ ꯂꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯕꯥꯁꯃꯇꯤ ꯆꯦꯡꯁꯦ ꯐꯖꯅ ꯑꯍꯨꯝꯂꯛ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯏꯁꯤꯡꯅ ꯑꯗꯨꯒ ꯏꯁꯤꯡꯗ ꯇꯤꯡꯁꯤꯟꯗꯨꯅ ꯄꯨꯡꯈꯥꯏꯃꯨꯛ ꯊꯝꯒꯅꯤ ꯆꯦꯡꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯄꯨꯡꯈꯥꯏꯃꯨꯛ ꯇꯤꯡꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯅ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯘꯤ ꯍꯥꯞꯄꯤꯔꯅꯤ ꯘꯤꯁꯦ ꯗꯦꯁꯤ ꯘꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯅꯤꯔꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯄꯤꯔꯅꯤ ꯂꯦꯝꯍꯧꯔꯤꯕ ꯘꯤ ꯑꯁꯤꯗ ꯀꯤꯁꯃꯤꯁ ꯈꯔ ꯉꯧꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯀꯥꯖꯨ ꯀꯤꯁꯃꯤꯁꯀ ꯀꯥꯖꯨꯒꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯅꯤ ꯑꯁꯤꯁꯨ ꯌꯥꯔꯦ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯘꯤ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯘꯤ ꯌꯥꯝꯅ ꯍꯥꯞꯄꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯄꯨꯂꯥꯎꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎꯗꯣ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯘꯤ ꯍꯥꯞꯄꯒꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯂꯣꯡ ꯑꯦꯂꯥꯏꯆꯤ ꯒꯣꯜꯃꯣꯔꯤꯁ ꯗꯥꯜꯆꯤꯅꯤꯁꯦ ꯍꯥꯟꯅ ꯍꯥꯞꯄꯤꯔꯅꯤ ꯖꯤꯔꯥ ꯍꯥꯞꯄꯤꯔꯅꯤ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯇꯦꯖꯄꯇꯥ ꯑꯍꯨꯝꯈꯛ ꯍꯧꯖꯤꯛ ꯑꯁꯤꯗ ꯇꯤꯜꯍꯧ ꯁꯤꯡ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯑꯍꯨꯝꯈꯛ ꯆꯪꯒꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯑꯍꯨꯝꯈꯛꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯇꯤꯜꯍꯧ ꯍꯥꯞꯅꯤꯡꯗ꯭ꯔꯒꯁꯨ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯒꯥꯖꯔꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯃꯇꯔꯁꯨ ꯍꯥꯞꯄꯤꯔꯅꯤ फजन ಒತ್ತಿರಲಿ अखोई फ्रेश मटन होगा पुलाव फ्रोजन मटन होगा पुलाव खेने महौसे फ्रेश हाव हौजिक मतांग असिदा अखोइना चेंग से हापीरनी मई से मीडियम फ्लेम दा थंबिगनी अदुगा फजना अमुक ओत्पीरनी अखोइना होरेन पुलाव से ओइनमना हावनबगीदमक्ता चेंग से हांगोबीगनी चेंग सिगी मसागी अचोटपा मही से असी कंगबा फावबो ngahak मिनिट 3-4 ngोबीगनीबा चेंग सिदा यावरंबा खजे खरा चोटपदो कंगे फजना असिगी
ꯏꯟꯁꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯆꯨꯒꯤꯗꯃꯛꯇ ꯀश्मीरी लाल मिर्च ꯑꯣꯏꯅ ꯍꯥꯞꯄꯦ मोरोक असुबा हाबला मतुंगदा अइना असिदा गरम मसला चमच तंगाय अमा हापी अदु वीडियो से नंबदे यावरमद्रे मयाम वारो बिरोय अदुगी मतुंगदा इसिंग खरा अमा हापचिल्ले हौजिक राइस कुकर के कोन असिदा चिंग सापसन बिरनी इसिंग से टेंशन लगा अमु हापीरनी इसिंग से अखोइना हापा मतमदा को चेंग से अइना ग्लास अनि लौखिबनेबा अदुना इसिंग हापा मतमदा इसिंग से ग्लास अहम तंखाइगुम हापियु हौजिक असी फजना ओटपीरनी हौजिक अखोइना असिदा पनीर से हापीरनी अदुदगी काजू किशमिश से असिसु हापीरनी हौजिक असिदा इसागी चांगदा थुम हापीरनी हौजिक असिदा लेबू मही से चामच अचौबा अमखकनी असिना सिनगदौब नतेबा होरेन पुलावगी चेंग से मसा तानबगीदमक्ता लेबू मही से चामच अमा हापीनी फजना अमुक्तंग ओटपीरनी अइना ममांगदा गरम मसला चामच तंगाय अमा हापीना हाइबदो गरम मसला दो लेतबा तारगदी गरम मसला की मुहूर्त युमदे चानबा एनी मसला अमा सिजिनबा यागनी नत्रगा किचन किंग मसला हापीरसु यागनी अदुगा करिमता हापतदुना अखोइना जीरा ओइना जीरा पाउडर खरा हापीरसु दुम यागनीबा फदिगोम हापीरनी हौजिक असि राइस कुकर सिदा हापीरनी स्विच थारनी अदुगा मुनबा फावबा मयाम नायमिनरसी पुलाव से मुल्ले हौजिक पुलाव से हांदोक्तुना येंगनसी कमायना तौगे हाइबदो याम फजना सु मुल्ले हौजिक अमुक्तंग ओटपीरनी ओटपीबा हाइबदी मखागी चाक से मथक्ता सुमाइना खाबैसिना पुखटपीरनी चाक सिसु मसा ताना अमत तेक्ते नसाई लेबू मही हापखिबदो अदुना चेंग से अमत ते ओयबको पुलाव से याम फजना ओइरे अदुगा येंगबदसु यामना हाउदो माले हाउसु हाउगनी हौजिक प्लेट अमदा हापीरनी मयाम आइगी ngasiगी मटर पनीर पुलाव से सेंबा लोइजरे मयामना मटर पनीर थोंबदी मयाम अमा चाबिरमनी अदुना मटर पनीर पुलाव असिसु अमुक्तंग युमयुमदा थोंदुना ट्राई तौबियु हौजिकी निंगदम थागी अइंगबा मतम से असिदा निंगदम थागी असुमने इंगबा मतम असिदा अखोइना मटर पनीर पुलाव से थोंगगा फोंफोंग साना चाबसे अदुकी मति हावी अदुना मयामसु सोइदना युमदा ट्राई तौदुना चाबियु ngasiगी ओइनदी वीडियो से मतंग सिदा लोइसिनजरगे मयाम वीडियो से लोइना येंगलब मतुंगदा लाइक तौबिरमु शेयर तौबियु लोइना चैनल असिदा अनौबो ओइरगना चैनल असिबु सब्सक्राइब तौबियु सब्सक्राइब तरो मतुंगदा बेल बटन नंबर काउबिगनु एगी मखा ताबा वीडियो गे नोटिफिकेशन लाक्नबगीदमक्ता